Forest Department na leptana Chathakhre drive ki manung chanda Thawal Forest Division ki manung chanba Kakching Forest Range ki area da leiriba pat singda drive chathaduna uchek phanaba thaklamba langsing Phagatkhre amadi Pallel ki area da wild meat Yonbara haibana chingba sing check Toukhre Kakching Forest Range dagi phangba paw asina hai ngasi anganba ayukta Thawal Forest Division ki DFO Dr. Laisangthem Jesiri amadi Kakching Forest Range ki range officer Huidrom Sundar gi midyang makhada Pallel bid office ki bid officer Namairakpam Bikramjit na luchingduna Kakching Range amadi Pallel bid office ki staff singna Lokshipat Khongjawda drive chathakibaga loinana uchek phanaba thaklamba lang ahum lokhalaki hairi Range asiki manung chana leiriba Komnaw Pumlen Pat amasung Arong Nongmai Khong wetland area singdasu ngasi ayuk Waikhong bid office amadi Wangu Lamkhai bid office ki staff singna drive chathakibaga loinana uchek phanaba thaklamba lang ani phagalaki hairi Nakalamoromda lamlaki sa uchek faduna amadi hatuna yonbagi thabak chathare haibagi akaknaba paw fangbadagi Kakching Forest Range amadi Pallel bid office ki staff singna Pallel area gi Tuisimi Aimol amasung Khangsim Bazar da wild meat Yonbara haiduna check tobagi thabak su Chathakhre hairi Ngarang su Kakching Forest Range ki range officer Huidrom Sundar na luchingduna Kakching Range amadi Pallel bid office ki staff singa loinana range asigi vulnerable area singda patrolling chatuna illegal transportation amadi wild bird hunting tawbasing check tawki hairi